Mamang chahi ke August kontra mathoida pass tokiba bill ahum aduda tribal singi interest sokpa leite sok e hairabadi pinpoint tawduna ta uhaina minister phungja thangna phongdokre. Manipuri ke hanba union minister oirambada natana chief minister so oiramba laikhidraba RK Joy Chandra ge humdra manga suba mapok kumon thoram pangthokre. Mahairoi sing na mamalon ngangmuda thingba piriba mahairoi sang singbu matam chupagi oina thingzilakani haina milana Jackson wathamkre. Amasung lamsang subdivision ki manung chana leiba tum khulena Northeast India ki khwaidi ki hanba solar power village oiba ngangkhre. Mayam bukurum zari domni yengbiri base impact news ni ay bidyarani thingu zamna pungja sifabugi maroiba pausing miyam da bizari. Health Minister Phungja Thangton Singh na Manipur da khunda minari ba kangluk khudimakna lamdam asigi integrity ngakadabani haikre. Wafamasi Sangai Pro Paite Vengde Leba Salem House to Pangthokiba Yankai Nipan Suba Churachanpur Assembly Constituency gi Congress Workers Made 2016 gi Thoram da Phongdokibani. Inner line permissive gi matangda mahang na makataraduna bill asa tribal singi interest sok palaite sok e hairabadi pinpoint tawduna ta u haiki. Problem lairabadi state asigi MLA humfuda tainagadabani mahak khakta da tainabadi langani haina phongdokhi. Loinana bill asigi matangda maitei singna khudong chaba laukre haibagi documentary evidence laibra karigumba lairabadi puthou haina hangki. Issue asida paite khaktana tana irang hauribagi maram hangbaga loinana ILP gi issue da politics tawdanaba mahakna makhata ki. Tribal gidamakta, maitei gidamakta, masi phaklo hebalairabadi. Sarkar can contribute. Government can contribute anytime. Housing su asi phateradi asi chapter si zawdaba si hapiro asi modify to biro later badi MLS are also not perfect. Adu malera badi hazana haise odabo siem basabang da su haibani kariguma da khoi na si khoi da sok ka do malle sidi sem dok pi kro leri piro asi dok thok pi kro natraga na asi hapchin bi kro si chapter si section si close Hire piro ka kari hire answer no hai ka to already MLA zao tribal MLA zao da bi hai ge imung giwari sa sa ka da mapa ga imung khara ka to na cha sing zao ya ro hire bi mapa na nungai ka ta Manipur gi ahanba union minister oirambada natana Manipur gi taret suba chief minister oiramkhiba laikhidraba RK Joy Chandra Singh gi humdra manga suba mapok kumon thoram pangthokre. Thauram aduda athoiba mithunglen oina saruk yakhiba chief minister Okram Ibobi Singhna laikhidraba Joy Chandra bu achepa firep leiba amasung miyam nei kai khumnaba misak amani haina singthakre. Chief minister na makhatana Joy Chandra si yaroi daba potta yaroi haiba ngamba ngangthokhiba wa ngakpa misak amani haiki. Laikhidraba RK Joy Chandra Singh gi humdramanga suba mapok kumon thauram adu RK Joy Chandra Singh Memorial Trust sinduna Sagolban Bijoy Gobindagi lampak ta pangthokhi. Thauram adu the Deputy Chief Minister Gai Khangam Lok Sabha ki MP Dr. T.S. Maina Manipur Legislative Assembly ki Deputy Speaker Preso Simre Minister Singh MLA Singh Manipur Bar Association ki Member Singh Sagolban Assembly Constituency ki Miyam amasung Laikhidraba Joy Chandra ga naknaramba miyoi kyana sarukyakhi. Thauram haudringai mangoinana Laikhidraba Joy Chandra ge ayekpa mitamda Chief Minister na luchinglaga laikattuna ikai khomnaba utkhi. Thauramgi manung channa Joy Chandra gi punsi wari da yumfam oiba video CD amasu phongki. Nat ki oiba jagoi pungcholom chingbasu thauram aduda utkhi. Thauram aduda Sagolban Assembly Constituency gi MLA oiriba Laikhidraba Joy Chandra gi machanupa RK Imona Constituency asigi ahal chani amasung lukra oihorabi nupi chamada mahaki thagi tolop tangkhai ama kathoktuna pension pigani hana lauthokhi. Sakhatpa development haibasidi loiba khamba naigadaba pot nati samkhada angamba heimanam leimanam katpa madugi mathakta khwaidagi maruoibadi samkhana pamjaramba mayam tawgena khalamba mayam mana ningjaramba mayam punamakto mangphaunanaba lehoriba aikoi punamakna thabak oina wonthoknanaba hotnaba natana aikoi kari su upai leijade Mahairoi singna mamalon ngangbada thingba pibagi chanabi ama lanai mahailoi sangsingda chatharakliba ase athuba matamda leptrabadi athingba piriba mahailoi sangsing adu matam chuppagi oina thingzilagani haina maitai iyek irol loina silon apunba luk milana khangalakle
ngasi Kanglapata leiba milalgi mayaloisangda paumi singo unaba amada lobasigi president Moirangthem Naukhamba Meitei na fongdorakpada Mahairosingda takpi tambiba matamda magi subject ka chanana English natraga Hindi lol nganghannaba hotnabada akaiba leite dubu Mahairoi masel wari sanaba amadi school campus ta mamalon ngangba yadabagi chanabi asi chathaduna leirabadi nongmadi soidana isagi iyek amadi lol mangkiba yabagi akiba lei haike Mamalol ngangba mahairoi singbu chairak pibo ina sel lawbagi chanabi ama lanai mahairoi singda chatharakliba thawong ase numit 10 gi manungda leptrabadi yelhomi muthatnaba hotnaba mahairoi sangni haina lawduna matam chupagi oina thingsin haike Hiramasigi matangda milalgi mihut singa hayengdagi hauna Manipurda leiriba lanai school singda chatuna yengsinba hauragani loinana mahairoi amadi mama mapa oiba singna asigumba thawong sing ase thengnabirabadi milalda pau pibiu haina miyamda appeal tawrakle National Curriculum Framework 2005 tegi class 1 tegi na 7 फाउ 3 language formula na sanaraba class 9 10 simna 2 language formula sanaraba loinana malengge na sahi khudingi hojik February gi kumathoida mama lon kanemi damuda malengge mama lon gi numi hen sanaraba adum ba pangthorba matam asida lamdam masi mai loisang singda asigumlaba mama lon ngangbo singbu athing ba thamba loina fine thin bebse lamdam masi gi yelomi singbu muthatna ba sinba Yellow missing loan manganaba sinba adumba mahilo sing haina milana lok the bangam jaroi asigumba mahilo sing se male miyam ki mayukta lebanian milamna miyam to lok thuksari Atom Kuman Kulna Northeast India gi khwaidigi ahanba solar powered village oibangam kre IMPHAL city dagi kilometer 13 rom chatlaga IMPHAL West ki lamsang subdivision gi manung channa leiba atom khulena singthaningai oiraba ahanba solar village oibangam lakpa se Maruina lamdamasibu maidami pan tanghandaba haiba Mangal Rural gi founder Surjit Ningthaujan gi achetpa wakhalon aduna oithokpa ngamkibani Mangal Rural na khulasida lairiba yung kunthra yauna khulgi lambi school laisang khulasigi lampak amadi khulasigi club ta solar light fanghanaba solar lighting system lemna yenthoki loinana khulasida lairiba miyoi singna yengnaba LED TV amadi solar power pack amsukudol tamki Mangal Rural Gasingumba Thaudang ase maroina lamdamasira chahi kayadagi mai fangdabagi awaba ama thengnaduna lakliba se kokhanba ngamgani haiba wakhalonda chatharakpani haina Mangal Rural gi founder Surjit Ningthaujan fongdokhi Angang singse ngasi mai la kunu min ngak excite to bogumba adi khoi ibung du samane khoi father ngasi ju mai la kunu mit la hangba sumba makal je ko khi do mala sungkok di kok taba khoi asu angang oringe tor kun husik tore na ko si chronic disease amagum na ina feel to khi matamam da ko ngasi de chahi mari gi mamang da aju khalam mai mut pa ko punai ro de laina barana ko and today aina proof to pa mi sina si yam live laina ni together kun fight to ba da ga di yam line muthal pe even mangal rel khakta na khungang chama to ga di if government na kitang thawai yauraga suka 2000 villages ama tauraga Manipur da high problems completely eradicate to bangam Mangal Rural gi meeting makhada state asida inkumja lising aniga tarama thoidagi hauna yum lising mangarom solar light fangan khre haidi loinana chaliba chahi asigi oina Mangal Rural na lamdam masigi khul chamabu solar village ohenna ba pandam thamli State government of Fawba meeting Changbi Draba Kul Sibu Mangal Rural gi matingna solar powered village among oirakpa ngambada atom khuman gi miyam na pin fongdokhi Mangal Rural akoi kunsa laga akoi sumai tawdana sarkarna tawgadabu thabuktu akoi sena private amana sana la tawu chiko si sena da sarkar hena ikai ningai adi moina tawgadabu thabuktu adi ranai kanoni tawhum di tasina da adu sagi ate leiba kun singdaju haitare adu adi yojiki private mana tawi muta sarkarna oina tawum thokpani adu hoji sarkar yidi hoji bukte kase tasina tawdena Manipur Education Minister Moirangthem Okendro na state asigi chingi district singda B.Ed na chingba Professional Teachers Education Program pigadaba Teachers Education College sing linkhat pinaba Union HRD Minister Smriti Irani gi pungning chingsin khre ngarang Union Human Resource Development Minister Smriti Irani la chingduna New Delhi gi Vigyan Bhavan da Teachers Education gi fibam fagat hanabagi matangda state amadi Union Territory sing Education Minister sing mifam ama pangthoki Mifamaduda Minister Okendrona Serasidasu Right of Children to Free and Compulsory Education RT Act 2009 gi provision amasung National Council of Teachers Education na piba guideline gi matung inna training tawdriba elementary oja sing training tawbagi thabak chathare haiba wafam phongdoki
Manipur ki hauzik B.Ed course hangba college taramathoi lei masigi manungda government kina amakhakni ataidi private kini haiki Fibam asi yengbiduna chingi district singda B.Ed ki college amamam hangdok pinaba Minister Okendrona Union Minister Smriti Irani ki pukning chingsinki Loina na mifam aduda state asigi hauzik oriba teachers education ki fibam amadi mayok nariba khudong chadaba sing puthoktuna Union Minister da khanganki Jiri Bambu Mapung Faba District Amo Henbada Manipur Gamina Ayaba Pirabasu Tabak Ton Toktana Lairakpana Jiri Miyam da Khoi Saunaba Pokhale Maramaduna Jiri Miyam na Gaminta Thazaba Laitrabana Makal Makha Kayagi Akanba Khongjang Changsilakpada Miyam na Mating Pangbiu Haina Jiri Bam District Demand Committee na appeal tawrakli Loina na haukiba December tang kunmathoi suspend tawduna lakiba National Highway blockade adu February gi tang 10 gi ahing nongyai dagi February gi tang 15 fawba National Highway 37 da economic blockade chathagani Masidasu government na miyeng changbidrabadi tang 15 gi ahing nongyai dagi matam kaktaba total blockade tawgani haina Jiribam District Demand Committee na thadorok chirol amana khangalakli Lanboy Rongmai na iba short drama ngasi natre hauzikni angam jatung chiru na iba The Philosophy of Contemporary World Religion amadi ayung rangkhai na iba warimacha miring pan hairiba lairika humasing asi Manipur Press Club ta phongkhre Hill People Literary Union Manipur na sinduna pangthokiba lairik phongbagi thoramaduda Sahitya Parisad Writers Forum amadi Hill People Literary Union gi members singna sarkya ki Kunai amagi awanba purakpada aiba singi thaudang yamna chawi aiba singi thaudang yaudana hauzik thokliba amadi mamangda thokiba thaudok singi maramda khangba wagani haina thauramadu da sarkyakiba Deputy Chief Minister Gai Khangam phongdokhi Dalam hal ini, kaya kono nungsi sano, kalau saya nak gunung, Quran cinta gunung, ama gunung sino, ama gunung mading pang, halo kenal, masih kita masih siapa siapa kata, sama saya, yang tu kita sama work ada. Aiba, misal, yang kaya ini, sama sta meaningful ada message people like, iba, mama, betul lah, sama saya. Ahong purpa, kami sakit pa numaya kagawat pa na ba, nung sisa na ba adu masamas. Yaman mo aloy ba sama-sama. Malay misada Manipuri pura makasi asing mataw Tanzania na. Hay na message people na masamas. O dina ba asaw ba. Lord sunu Tongan ba demand kaya taladuna Manipur University ki Tribal Mahiroi Singh amadi Center for Human Rights and Duties Education ki Mahiroi Singh na class lab tuna wakan uniform phangkhre Wakan Wifamadu, Manipur University Tribal Students Union Sinduna, University Asigi Coffee Corner Manakta Funkibani. Manipur University ki Tribal Hostel Asi, Hauki Bachahi, Lising Aniga Mapanda Sabaloi Krabasu, Ngasi Fauba Matau Tauhandana Tamliba Si, Atuba Matamda Mahiro Singh Lehana Bahotna Biu Haina, Mutsugi President Bosco Jaiche Karamna Haike. Loina na PhD ki admission tawbada authority na niyom gi wangmada, magi mari mata hapchin basi, Atuba Matamda Lep Kadabani Haina Sufongdoki. Hauzik Tribal Mahiroi Singh na thengnariba khudong chadaba sing asi yengbiduna athuba matamda mari leinaba sing na yengsin bidrabadi makha tana democratic oiba khongjang kya changsin batanatana university asigi campus ta ban tawrakpa yai haina mari leinaba sing gi pungning chingsin ki Loinana Dr. M. Suresh Kumar Bu Center for Human Rights and Duties Education ki Research Associate oigani haina thokliba BC gi order adu athuba matamda handokadabani haina Bosco Jaiche Karam na makha takhi Arapdagi laiba studentsing like Jiridagi, Ukruldagi, Chorchanpurdagi, Tamenglongdagi laiba studentsing laibam laitabagi awabasi ubi tabidana laiba authority sing asina hojik phawa tawbidribasi pendabagi aduga admission gi matangda especially PhD da ngasai gi nakna chanaba mising thekta phangalairamba natraga norms ki wangmada tawramba si future tawhanbignu haiduna sinjaba protest ni ado handakta human rights ki department da yamna blunder oiba coordinator ama laina thabak se yenthokpagi sumba tawrpasi sumba se tawbignu arap Wakan Wifamadu da saruk yakiba Center for Human Rights and Duties Education ki Mahiroi amana Impact News da phongdorakpada Senja Thumjagi matangda chayet naba laibata natana matam loibadagi coordinator ki firm dagi lauthokraba Dr. M. Suresh Kumar Bu Research Associate ki firm moina haplakpa si yaning di haiki Mahang na makha taraduna hai
Center asi mapung faba center ama ohenabani haina fam yenthokpa mathau tarabadi Manipur University ki VC ki pharmacy VC Finance VC Academy amadi VC Administration haina khaidok piu haiki Ningsing bayabadi Manipur University ki VC na Dr. M. Suresh Kumar bu Center for Human Rights and Duties Education gi Research Associate oina haple haina haukiba January 19 da lauthokibadagi center asi mahairoi singna irang hauraktu ngasi fauba class boycott tawduna lairibani BC की order makada khang da ba koi order amana yam ingna chapna leijaram koi academic atmosphere da akai bi yamna lakpa hana koi gi misappropriations of fund gi matang na chay nakraba leiraba kanango misak amabu nahona na financial go fund asi matang da duty am assign torokpa asa higher authorities sing namasi achumba khongthang ne hana lobra power segregation amadi my function segregation darkar leiba taragadi BC asi ahum thongna haibadi BC finance BC academy amasu BC administration masi khaidokbada kari akaiba leibage Mamang chahigi October ki tang kun manga da Yaripok Bisnu Naha awang lekai degi chahi taret khakta ngai ribi nupi macha amabu maha ki tuition ojana nattaba sajat chatlamba dugi chap chaba wild pibiu haina nupi macha dugi apokpana appeal tawrakli ngasi Manipur Press Club ta pawmi singa unaba amada mainam boina hai maha ki pikli ba macha nupi da tuition oja oiriba Yaripok Bisnu Naha awang lekai degi waikhom yai magi macha nupa waikhom bisan chahi tara mapanna nattaba sajat chatlambani Hari benupasi juvenile home da numit humni thamluraga minor ni haiduna thadokre nupa adubu lekai gi miyam na lekai degi tanthokiba taragasu anakpada mahaki mama paga leiri amarom da thodok adugi matungda mahaki machanupi di aki tujungba fauduna leiri loina na makhoi di ithamdagi hongalakpa oibana mayam na hanthana yengbiri maramasina ain gi matungina matik chaba chairak nupa adu da pibiu haina appeal tawrakli lekai gi kalakki misina si thoi batang kun tere sigim batang kuni pandan meeting amu tawri December gi tang kuni pan sta waration por ani adu bandang di awana namo ngai na rasina adu mana lepuga kalapsina ju matam je sondharaga hoji pau tha masing asuk su sondhana lairakti ju sumai lairakibne ai gi mi kanam lai jate adai ai di hoji ji forsan dai di lebar chat pum sak ne ba ai isanu pi je mang isiti kaino tawne पैसा लेजदबा आइगी सिना कनाम लेतबीदमता कनामतना थोय उसिपिदमनेबा मनु मपान खाकन लोइना खंगलगा मसी असिंगो असुमदु पुथोकपि Nambol gi utlauda laiba Krishi Vigyan Kendra gi Pukri mayada rocket launcher gi sale ama fangkhre sale adu ngarang Krishi Vigyan Kendra gi Pukri gi ising chingthokpada thengnarakpani hairi pawasi hek fangbaga Nambol police station amasung Manipur police ki bomb disposal team ama laktuna lokhatkhi Shell adu pung taranithoi makhai taba matamda bomb disposal team na laukhatlaba matung Nambol da laiba machimanau chingda asoi angam yaudana pokhai hanki hairi Rajya Sabha ki MP Singi team amana ngasi Manipur da laktuna National Non-Lapsable Central Pool of Resources ki project singyang sinkre MP ki team aduna yaingang pokpi chingarel amadi kairau letan makhong da paikhaliba project singyang sinkhi Aikoi lairik ningthina tamsi haiba academic campaign asigi manung channa hapchen thiba moral education awareness program gi chahi ama mapung pharakpagi palan thoram asi pangthokre thoram asi ngasi IMPHAL College Multipurpose Hall da Manipur Students Federation MSF na sinduna pangthokhi Panbaya academic campaign asi MSF Pangal Student Organization PSO Manipur Nat Kanbaluk amadi All Manipur Art and Culture Students Union amak suna punna khusamnaduna haukhiba Englishing aniga taruk tagi pangthoktuna lakibani Thauram asida MSF ki advisor khulakpam Serasuddin phongdokhibada afaba khunai afaba iramdam ama oirakna bahotnabada moral mathautai paisa paiba khaktana kanglup masel gi marakta nungsinaba purakpangamloi haiki Tunglam chatta oirakadori basing asida yamna kiba yamna pendaba akhoi maselda amaga nuksinadabagi khaibung tabagi phibam lakpadagi masugumlaba masipunamakki horakpham jigadai dagi oire haina neinabada moral dagi oire oja amu boda satha singna kari tawgani haiba chana kanglon punama se kai thakpadagi MSF na moral ji tangai phadana kandaba yati haiba wakhalda MSF na amadi MSF kusanminari balupsingna masida koina akan bi hawama awolba ama proknabagi daba yamna kana hona jabani Democratic Students Alliance of Manipur Desam amadi All Naga Students Association Manipur Ansam anina apunba pandam gidamak punna chatminaragani hairi
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 13-18 ꯑꯃꯗꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7ꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯄꯨꯔꯛꯅꯕ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯑꯟꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯠ ꯁꯠꯁꯪ ꯑꯃꯗꯤ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯑꯉꯝꯕ ꯃꯤꯇꯩ ꯑꯅꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ 9 ꯑꯃꯗꯤ ꯅꯒꯔ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯆꯦꯌꯔꯄꯔꯁꯟ ꯄꯨꯒꯗꯕꯁꯤꯡꯒꯤ ꯃꯤꯈꯜ ꯉꯁꯤ ꯊꯧꯕꯥꯜ SDO ROꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ म्युनिसिपल काउंसिल की चेयरपर्सन की इलेक्शन बीजेपी की काउंसिलर AK सनातोमन भोट 3 फंगबदा कांग्रेस की काउंसिलर थोंगाम श्यामोन भोट 12 फंगदुना काखरे। यारीपोक म्युनिसिपल काउंसिल को कांग्रेस की लाइश्रम हरिप्यारी देवी बु सिखोंग सेकमाई म्युनिसिपल काउंसिल बीजेपी की सिनाम रोमा देवी बु वांगजिंग लमदिंग म्युनिसिपल काउंसिल कांग्रेस की तोंग्रम ओंबी ननेश्वरी देवी बु हैरोग नगर पंचायत की कांग्रेस की खुंदोंबम जयंती देवी कक्चिंग म्युनिसिपल काउंसिल को कांग्रेस की मोरांगथेम इनाखुनबी कक्चिंग खुनौ म्युनिसिपल काउंसिल को बीजेपी की खुमुकचम बाबा सिंह अदुगा सुकनू म्युनिसिपल काउंसिल को कांग्रेस की मोरांगथेम सरतपु चेयरपर्सन खनख्रे। लिलोंग नगर पंचायत की सु काउंसिल सेमगी वासक लौबगी थौरम ngasi इम्फाल वेस्ट DC दा पांगथोखरे। पनबय पुना वार्ड 9 लेबा नगर पंचायत सिदा भारतीय जनता पार्टी BJP न सीट 5 कादुना मेजॉरिटी फंखिबनी। काउंसिल असगी चेयरपर्सन ने खलबा वार्ड नंबर 9 की नामराकपम गीताबली वाइस चेयरपर्सन वार्ड नंबर 5 की अरामबम ओंबी ओमिला देवी अमदी मेंबर अहुंबु ओकपगी थौरम ngasi BJP की स्टेट एग्जीक्यूटिव मेंबर निंगथौजम नीलकुमार की ककवा सेलुंगबले कायदा लेबे युमदा पांगथोखरे। निंगोंबम नीलकुमारना नगर पंचायत असी प्राइम मिनिस्टर नरेंद्र मोदी की लिचिंग मखादा करप्शन फ्री होइबा चाखोटपगी लंबीदा हेना खुमांग चाउसिनबा अमा लाक्लनी हैना फोंदोखी। अफब खुदम थमनिंगाई होइबा दुगुंबा सरकार अमा सोइदना सेमकनी हाइबगी थाजबसे मयामगी मांगदा थमजगे। लैरिबा काउंसिल की एरिया सिंगसिदा नतना लिलोंग नगर पंचायत इम्फाल वेस्ट की एरिया सिंगसिदा सोइदना अनौबा इतिहास अमगा लोइनना अनौबा चैप्टर अमा हांगतोकपगा लोइनना अनौबा सरकार अमगा लोइनना BJP नरेंद्र मोदी की लिसिंग मखादा अफब सरकार अमा सेमक्तना करप्शन फ्री होइबा चौखुटपगी माइगैदा हेना खुमांग चौसनबा दुगुंबा सरकार अमा लिलोंग नगर पंचायत अमा सेमगने हाइबसी नीलकुमार की माइगैदगी थाजबा थमजगे। मणिपुर इलेक्ट्रिसिटी एम्प्लॉयज यूनियन हौखिबा जनवरी की तांग 18 हौना मणिपुर इलेक्ट्रिसिटी डिपार्टमेंट हाना मास्टर रोल द थबक तौरकपा एम्प्लॉयज सिंबु रेगुलर ताहनबियो हाइना चंगसिलकपा खोंगजेंगी सरुक मोइनंगसे थौबाल द वाकन मिफम चथखरे। वाकन मिफम अदुदा एम्प्लॉयज यूनियन असगी वर्किंग प्रेसिडेंट राणा प्रतापना इंपैक्ट न्यूज द वाफम क्या फोंदोरखी। नेशनल हैंडलूम डेवलपमेंट प्रोग्राम मिनिस्ट्री ऑफ टेक्सटाइल्स गवर्नमेंट ऑफ इंडिया की मखादा संत कबीर अवार्ड नेशनल अवार्ड अमदी मेरिट अवार्ड 2015 पीनबगीदमक फिसाबी सिंह डिजाइनर सिंह इंस्टीट्यूशन सिंह अमदी मार्केटर सिंह ना एप्लीकेशन फॉर्म लौबीरनबा डायरेक्टोरेट ऑफ कॉमर्स एंड इंडस्ट्रीज मणिपुर ना थादोरप चेरोल अमदा खंगलकली। फॉर्म फंगफमना डिस्ट्रिक्ट हैंडलूम्स एंड टेक्सटाइल्स ऑफिस तकी नत्रगा डायरेक्टोरेट हेडक्वार्टर दनी एप्लीकेशन फॉर्म थाजनबगी अरोइबा नुमितना लाक्लिबा मार्च की तांग 15 फाउबनी। हाइरिबा फॉर्म असी www.handlooms.nic.in नत्रगा www.dcimanipur.gov.in दगी डाउनलोड तौबुसु यागनी हाइरी। मणिपुर स्टेट सुमांग लीला काउंसिल अमदी मणिपुर स्टेट कला एकेडमी नसिनबा लीला चांगदमनबा कयादा सरुक यादुना मना कया फंख्रबा मणिपुर की ममिंग लैरबा लीला कांगबु संगाई आर्टिस्ट एसोसिएशन इंटरनेशनल थिएटर फेस्टिवल द सरुक यारुनबगीदमक ngasi इम्फाल थादोखरे। न्यू दिल्ली की नेशनल स्कूल ऑफ ड्रामा NSD द पांगथोकदोरिबा भारत रंग महोत्सव इंटरनेशनल थिएटर फेस्टिवल द सरुक यारुनबगीदमकता संगाई आर्टिस्ट एसोसिएशन ngasi पैलेस कंपाउंड लैबा इबोयामा सुमांग लीला संगलेंदगी मणिपुर स्टेट सुमांग लीला काउंसिल की लाइफ टाइम प्रेसिडेंट PS गुणचंद्र शर्मा लमथाखी। नाकल अमरोम द फेस्टिवल असिदा सरुक याबा चटपदा पुंगनिंग थौगटपोइना मतेंग पिबिरखिबसिंगबो संगाई आर्टिस्ट एसोसिएशन की माइकैदगी थागतपा फोंदोरकली। हौजिक ngasi नोमगी सानबगी पाउदा साउथ एशियन गेम्स की ngasi मंगानी चनबे नुमिता इंडियाना गोल्ड मेडल 18 सिल्वर मेडल 35 दुगा ब्रोंज मेडल 10 फंगदुना पुनमकी मकोक्ता लैरी। ट्रैक एंड फील्ड इवेंट की अहोब नुमिता इंडियाना गोल्ड 3 सिल्वर 2 अदुगा ब्रोंज मेडल अमा लौख्रे। स्विमिंग की इवेंट सिंगदा पुना गोल्ड मेडल 3 अदुगा सिल्वर मेडल 3 लौख्रे। गेम्स असिदा इंडियाना आर्चरी की इवेंट गोल्ड मेडल लोइना लौब ngंख्रे।
ngarang Indiana compound ki event ta gold medal manga amade silver medal ani laukraba matung da ngasi recurve ki event ta gold medal manga amade silver medal ani lauduna chauna mai pakre. Ahan Barani Gaiden Liu All India Women's Invitation Football Tournament ta Railways amadi Jharkhand ani draw oikibaga loinana Manipur mai pakre. Ngasi Khuman Lampak Men Stadium da sanakiba ahan balig match amada Railways amadi Jharkhand ani apiba matamda Panjal ani chanaduna match adu draw chetkibani. Ani suba sanakiba lig match adu dana Manipur na Sikkim bu Panjal ani amada maitiba piba ngamki. Match asida mai pakraba Manipur gi Panjal ani aduna E Bidyarani amasung N Ratan Bala anina match ki nifu taruk amadi marfu humdoi suba minute singda chanba ngamkibani. Maiti hauraba Sikkim ge amata ngarba Panjal aduna Anju Tamangna match ki kunmari suba minute ta chanki. Rani Gaiden Liu gi chahi chama suba mapok kumonga mari lainana All India Football Federation amadi All Manipur Football Association ani gi meeting makada pangthokliba Women's Football Tournament asida Manipur yauna India gi tongan ba set singdagi lakpa team taret na sarukyari. Jaliarong Sporting Union Sinduna Chatharakliba Tournament Sigi Hayeng Oiriba League Match Amada Bihar Amadi Orissa ni Sanaragani. Humdra Suba Santos Trophy Northeast Zone National Football Championship the Sarugyarugadaba Sanaroi Amadi officials Singda Tournament Asida Sizinagadaba Uniform Sing Ngasi Kudol Tamkre. Ngasi All Manipur Football Association Sinduna Mapal Kangjebungda Leiba Amsagi Conference Solda Achamba Thoram Amagaloina Thoram Adu Pangthokibani. Football Veteran Welfare Association ki Senthang Makada Tournament Asida Sarugyarugadaba Sanaroi Amadi officials Sing Aduda Uniform Kudol Tambagi Thoram Aduda Amphagi Thau Puriba Masak Narba Miyoi Singaloina Football Veteran Welfare Association ki member Kyana Sarkyaki. Ningsing Bayai Kumja Englising Aniga Anida Manipur na yumbu iduna pangthokiba tournament aduda Manipur na Kerala bu Panjal ani amada maitiba piram laga champion oiba ngamkibani. Manipur gi sanaroi kunasigi chief coach na AFC license holder L Dhonel amadi goalkeeping gi coach oina AFC license holder N Puthibana thodang lawbaga loinana team masigi manager na S Amutombi former deputy director Yasna oiri. Team masi hayeng jiribam tamna khongsalagani. Aizolda पांथोकपसिदा अखोगी मणिपुर की टीम मसी थोदोखना अखोइना आशा तौना ममांग चाही क्यादगी हंदे किसिना फनियाना खंजबा अदुगुंबा अखोगी टीम ने अखोगी लैबिरिबा अखोगी फुटबॉल बुनुंसीबा खुदिंगमंगना चकदोरिबा खोंगसत असिदा आशीर्वाद पिबिगो हाइदना अम्फागी तरफतगी मियामदा नोलोकना निंगसिंगजरी. Ahanba Youth Integration Club kay Samthong Maning Longjam Lekai under 21 4-man side football tournament ta ITU-DIC hengang amadi NFC Sagolban Moirang Lerak ani mai pakre. Tournament asigi ngasi ahanba sanaki baling match amada ITU-DIC hengang na SWC ngana pithong bupanjul amasino da maiti ba pi kibiga loinana ani subaliktana NFC Sagolban Moirang Lerak ni yumbu oriba Youth Integration Club e kay Samthong Maning Longjam Lekai bupanjul ahum sino da maiti ba pi kibani. Club asina sinduna chatharakliba tournament asigi hayeng sanagadaba league amada khorifaba nambol amadi YUC Moirang Purelga anina lamba taunaragani. Taruk Subalamlai Kendra Village Wise Men's Open 7-a-side Chalauka Football Tournament ta FC Telau amadi STPB sector ani mai pakre. Jalau Youth Union Club na sinduna club asigi sanabung da chatharakliba tournament asigi ngasi sanaki bahan balik amada FC Telau na YPF yaingang pokpibu Panjal ahum ani da maiti ba pikibaga loinana ani subaliktana STPB sector na SPYC saizang bu Panjal ahum ani da maiti ba pikibani. Team kunipan na sarugyaduna chatharakliba tournament asigi hayeng sanagadaba ahan balikta BSU nongpo kakching amadi FC Lamlaiga ani subaliktana FC Takhel amasung MYC Laimakong Mapal ani nasanaragani. Elite Cricket Tournament ki ngasi sanakiba league match amada Blue Hawk Khurai mai pakre. Manipur Cricket Association sinduna luang sangbam da leiba luang pokpa cricket ground da chathari ba tournament asigi ngasi sanaki ba tournament asigi araiba league match aduda YWC Langthabal na toss ngamduna fielding hana sanabada warip lokhi batting hana sanaki ba Blue Hawk Khurai na apiba over kuntra manga da wicket taret turaga run chamaga nifu manga lobangam ki
ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯑꯅꯤꯁꯨꯕ ꯕꯦꯇꯤꯡ ꯁꯥꯟꯅꯈꯤꯕ YW ꯁꯤꯂꯪꯊꯕꯥꯜꯅ ꯑꯄꯤꯕ ꯑꯣꯚꯔ 35 ꯌꯧꯗꯅ ꯑꯣꯚꯔ 19ꯒ ꯕꯣꯜ 5ꯗ ꯋꯤꯀꯦꯠ 10ꯃꯛ ꯇꯨꯔꯒ ꯁꯨꯞꯅꯒꯤ ꯔꯟ 138 ꯈꯛ ꯂꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯔꯟ 13ꯗ ꯃꯥꯏꯊꯤꯈꯤꯕꯅꯤ ꯃꯦꯆ ꯑꯁꯤꯗ ꯕ꯭ꯂꯨ ꯍꯣꯛ ꯈꯨꯔꯥꯏꯒꯤ ꯕꯣꯂꯔ ꯖꯤꯇꯦꯟꯗ꯭ꯔꯅ ꯋꯤꯀꯦꯠ 3 ꯂꯧꯗꯨꯅ ꯃꯦꯟ ꯑꯣꯐ ꯗ ꯃꯦꯆ ꯇꯥꯈꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯊꯥ ꯑꯁꯤꯒꯤ 13ꯗ ꯁꯥꯟꯅꯔꯒꯅꯤ अरोइबदा बुलेटिन असिगी हेडलाइंस अमोना मियामदा थमजगे ममांग चहिगी अगस्त 18 पास तौखिबा बिल अहुम अदुदा ट्राइबल सिंगी इंटरेस्ट सोकपा लेते सो ए हाइबदी पिन पॉइंट तौदुना ताउ हाइना मिनिस्टर फुंजा थांगना फोंदोखरे मणिपुर के हानबा यूनियन मिनिस्टर ओरंबदा नतना चीफ मिनिस्टर सो ओरंबा लेखिद्रबा आरके जॉयचंद्र की 19 सुबा मपो कुमन थोरम पांगथोखरे Mahailoising mamaluan ngangbada thingba piriba mahailoisang sumumatan chupagi oina thingzilagani haina milana cheksinwa thamkhre amasung lamsang subdivision gi manung chanariba tom khulena North East India gi khwaidigi hanba solar power village oiba ngamkhre